black coffee with almond milk. That almond milk is like made with overnight. You put the soak the almond. Okay, you remove the छिलका. ठीक है ना, मतलब छिलका निकाल. Remove the छिलका and you put it with water like 5-6 almond में थोड़ा थोड़ा पानी डाल के. मरुआइना हीरोइन मखै सेलिब्रिटी मखैना almond milk से असेंब संगोम की महूत संगोम असेंब दु तुंब ngamdedana aduna sigumba sisinai aduduni aina semjara'ise yam laibani almond 10 muk lawbiro tingkot amada ahing ama tingbiramo si kanagumba haidi sangom tumba ngamdaba lactose free oil haidi lactose intolerance oiba mi da sisinaba yai ahing ama ai thamame ko to sumaina maku khoktok yai adu aidi matam laitabne khokto aroidoini hoje adum maku siga punna hapchilasu yai ko maku khokto asu yai ba ko khokto ani aduga grinder da takhairani aduga chumthoani chumthokto oigesu yai ko pamuradi almond se tangidana aduga adum sangom moina sisinaba yai mangonda vitamin E yawe aduna skin se healthy oiraga ko antioxidant oina act taweba ko aduna skin se yam phajale adun celebrity makhaina sangom gi mahota almond se oina coffee hapchillo adudagidi any dry fruit hapaga sisinarido step to sida leire ko khara kuina taktadi yadabani kai almond se phana yamna overnight ama tingasu mayam kanbane ba aduna khara yamna kaino tawro aduga mangonda pura sugar free ne ko aduga sangom haidi plant based oiradi si adum phai sangom chadaba vegetarian khaigidi ko aduna adum sisinaba yai ko sangom sisinaningdaba mi khaidi adudagidi calorie wangba pakhatpa makhai fat wangba cholesterol free oiningba khai si adum sisinaba yai ba ko cha oina coffee oina thakpa si yai do aigidi coffee do thaktre ko dry fruit khara hapchille kaju badam kismis yawba ko adudagi chia seed khara hapkani sina chia seed ni ko asi hapani pumpkin seed hapchille aduga adum khara ngak leraga adum chaba yai ba ko ado sida kai haidi athumba sangom gi oiba ama leibado mahaudo tasteless oibaneba kaimta yawdabneba adunani mayamna prefer tawrido ko aduna sangom gumba sisinaba kiba makhaida sangom de yawba nutrients makhaidudi loi phangdoine ko adu sumain sisinaba yai aduga chahi amagi makhada leiba angangsingdadi pithakpa yade aduga protein yamna watpa mi dasu pithakpa yade ko sidi aduga almond gumba charaga allergy leiba mi dasu thakpa yade si khattani atai di loini yai ko thank you